Hamas ki surungsingna maram oiduna ground operation asi matam sangba amasung aruba oigani Israel. Israeli forces na athuba matamda Gaza Strip ta ground operation hauragani haina thajai adubu lamdam asigi militant Hamas ruler singgi paksanba surung network na maram oiduna operation asi matam yamna changba amasung aruba oigani haina ngarang Israel gi defense minister Yob Galat na phongdokre. Galat na pikpa paumi group amada phongdokliba si ngarang amukahan na Israeli forces na Gaza Strip ta akhanaba target sing da red tawkraba matungda nei ngarangi red adu fighter jet amasung drone sing na mating pangduna sathaki bani haire Israeli forces ki ground operation asida lanmi masing yamna thadokani amasung air strike tawduna sathagadaba operation asi yamna matam kuina sangga nei lan yani suba tangkak asigi matungda ahum suba tangkakta Israeli forces na apik pa resistance pocket sing takthokani haina defense minister na haike Gaza Strip ta ing 2007 dagi namfuda sasan paisilaga leiriba Hamas militant group tum na mangan gani haina wasak liba Israel na Gaza Strip ta tangkak ahum thokna lan tawna ba phirep laure ahan ba tangkak kasina akan ba air strike tawduna militant singge mapanggal thudek pa yaba thudek pa ani suba tangkak ta ground attack tawduna group asigi military amasung laingak sasan paisin ba ngambagi mapanggal lawthok pa aduga ahum suba tangkak ta na machi masida lehoba militant khutpusing tagthoktu Group asi tum na mangan ba sine lan yani suba tangkak phawba hawdringaida Gaza da sikhiba mi masing lising taret ka sahum hen khrei masigi manungda minor lising ahum gi mathakta amasung nupi lising amaga chamnga gi mathakta yawkhi haire lan na maram oiduna Gaza da apunba mi masingi chada marfudraga tarukti lairaba oire UN Israel gi air strike ta lanfa yangkai si khrei Hamas hawkhiba tang tareta Israel da landaduna Mi lising amaga chamri rom hatokhiba amasung mi chaniga kunithoina faraga pukhiba Palestinian terrorist group Hamas na makhoi gi makhutta leiba lanfa yangkhai de Israeli forces ki air strike ta sikre haina phongdokre Zionist Israel gi mihata Gaza Strip ta sikhiba lanfa masing yangkhai rom sukre haina thazari haina Hamas ki spokesperson Abu Ubaida na Telegram channel da thagathiba post amada haikhe Israeli intelligence operative singi report kaya dade Hamas na lanfa yangkhai hatoklaba matungda Israel gi air strike ta taina bani haire Hamas na mi kaya fazin ba masung ngasi phawba kanba ngamdana leiba sina maram oiduna Israel gi yamna maruoiba sahar Tel Aviv ta mi cha kaya na akan ba protest tawkhe Museum Square da pangthokiba protest ki thoram amada protester sing na makhoi khangba ngamdre Israeli sarkar na action lawkatuna fazan khiba sing yumda purakadabani haina dabi tawkhe